Manipur top channel gi maikaidagi maruibi i pausung miyamna thamjari ahanbada panam pausiyadagi lokusaraga Parks and Operation Hokre Assam Rifles na UKNA gi camp thuaikhri Khulai surrender tawnabagi matam sa yola maga sangdokpinaba Kuki Council na governor da haijakhre Kumza English ngani ka kungo humdagi me ahumdagi tholakhiba irang asigi manungda lut tawkhiba madi logi wangwada pairiba Khulai sing lengakta surrender taronaba governor Ajay Kumar Bala na thakiba matam ngarang nungtil pung marida loikraba matung security force na state sigi tuwan mapam sing the parks na operations tabokre loinana singamadi tamgi mapam kyadagi nongmai yawna Khulai kya fakat bagam khari Kangpopi district ki manung chanba ke langnom amadi Kenjang area saramba Kuki singi bunker tarakan thuamadi harau thela saramba bunker home security force na thuai khadi police ki pawn hai state amadi central force ki apun mati maman Imphal West Imphal East Susampur Kangpopi Thobal Bishnupur Kaksing Tamenglo amadi Jiribung ki tuan mafam singda parks and operations thabana numai kunthra ka taruk maru chamaga kunga mapan pokhaibiaba masak taret amadi atai atopa polam kya fokat pangam khari Sera sida Khulai sarina tawbagi matam ngarang nungthil pung marida loikraba matung sayola maga muk sangdokpinaba Kuki Council gi maikaidagi governor da haijarakri pausina hai Khulai sarina taroknabagi matam sayola maga sangdoknaba governor da haijanabagi phireba si ngarang sampada phamkiba Kuki Council ga apunba mifamna warep lawkibni mifam aduda suda leiba Kuki militant group sing Kuki MLA sing amadi Kuki community gi CSO sing gi lusingba sing saruk yakhi Khulai surrender taronabagi governor gi maikaidagi pirakliba matam asi sigi manungda Khulai surrender tawnaba miyamna council gi maikaidagi khangani haidi idumainama hanadagi Kuki singna tanduna lakpa separate administration gi demand hena session khadi sera sida Assam Rifles na Kuki militant group am oiribi United Kuki National Army UKNA gi camp amadi training center ngasi thuai khadi ngarang Susambu district ki manung sina leiba henglep sub division gi es konoma masum Haupizang Pires ki marakta UKNA na security force te attack tarakraba matung henglep ta leramba group asigi camp amadi training center adunga sithuai hibani Presna thajabe ab mafamdagi phangba pawmada ngasi kunthra ga taruk suba Assam Rifles ki kangbu amana thihumbi ki thabak sa thabada UKNA ki camp amadi training center asi thengnara pudigi thuai hibani thibuhumbi ki thabak sa thabadu mi phami puramadi suklai phangba ki pawdi phangmamdri panbaya bari ngarang ayuk pung taramathui makhairum tabada security force kangbo mana khonom belas yorak pada UKNA na nongmai amadi bomb kapsindra ambush tarakhibani thaudo security force ki makedigi asu apan nanghau khidaban heri loislak poina to pom escort ka loina hayeng lagi senapati amadi Susampur bus service horagani lenga Manipur ing tapa hanjilang nabi ahanba khongthangwaina hayengdagi Imphal Kangpokpi Senapati Kangpokpi Imphal amadi Imphal Bishnupur Susampur Bishnupur Imphal ki bus service CFPF ki escort ka loina hawdoknaba sem sab loirhei Manipur lenga ki chief secretary PK Singhal thokpa sirol manhai service asi Manipur state transport ki makhada pe hetpani hayeng ayupung mapan daba matamna Imphal airport gi hairiba route sing lamthagani Amaromda Imphal Susampur Imphal gi helicopter service lakliba Mars Nipan masum taragani thugi tuan pungphamda chatpiya gan hari loinana Imphal Urkul helicopter service Mars Nipan laigan hari maramduna Manipur miyam da hariba bus amadi helicopter service asido bibiya gani haidiba lenga ki khongthang asida apan mapirak pusing logeba chap serak thabak lokhat kan henesu chol asina makhatarakli Panbayabadi Federation of Civil Society Folks ki oina suhayeng senapati phawba ingtapa ki paujal pu khongsa sakani haina sem sapa leibini loinana Kuki lup sing ki maikaidigi taliba separate administration yauna makhoi gi demand sing phangdriba phawba serogation jaru have warep lokhi balaikrabani Manipur top channel gi maikaidigi maruebi i pausung miyamna thamjagi hanmada pawningkol pausi degi lokusarga Inkhalakliba naharul singna mamalebak nungsibagi phawonba mathautai laisema sanajawa Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglaipak Manipur gi tariraksupa mapok kumon tharamngasi Jawaharlal Nehru Manipur Dance Academy gi auditorium da laikhidraba athawusing gi photo da laisu katun ikai kumna utpaga loina pangthokre thoram madura Rajya Sabha gi MP iningthau laisema sanajawa Renowned historians Professor Naurem Joykumar, Zen Manipur Dance Academy Imphal ki Director Pukhrambam Bilas amadi
Justice Committee on Anglo-Manipur War 1891 Martyrs and Freedom Fighter of Kanglaipak Manipurgi Chairman Jai Chandra Konthojamna athoiba mithunglenching oina saruk yakhi. Thauram aduga mari leina Rajya Sabha gi MP Iningthau Laisem Sana Jauban phungdokhibada lamdam asida leidiba inkhalakliba naharol singda mama lebak nungsibagi ihul fanganba mathautai loinana matam adugi athauba athaubi singna lamdam asibu kannana bohana bada lauram thaudang sing adubu inkhalakliba naharol singda khanganduna nationalism gi wakhalo lehan batangai fadi amadi jaya makhara hena leidiba MP gi thabak tawbigi matam asida lamdam asida leidiba miyam apama tawhoning thabak sing adu tawba ngamnabasu hona jage ki Thauramdu Justice Committee ki Chairman Jai Chandra Konthojamna khibda Manipur si Central Government salaibi state am oiri miyam gi mihut oiriba sing government salaiba ngamdrabani na MLA leibi gi atra thokri miyam na bot hadraga karaba matungda makhoibu imaleba ki thabak tawna bathakibani madugi wangbada masagi wakhalonda yumpham oiraga power munari ngaida Manipur kangkhong sairi maramaduna MLA sing masana khang resign tawba matam yori Union Home Minister Amit Shah na siya lawduna phangkiba mifamna Manipurda thokliba wathok asina maram oiraga sadok sinjadriba yenglaga Manipurgi National Highway amasung State Highway sing hayeng tang nipandagi sadok sinjabani haiba wakam adu athingba piriba sing matam sana cherak pi haudrabadi yadi haiba makhang andrabadi India lenga pu malemgi miyamna noknaragani maram aduna matam saringaida tourist marufona muthalasi India hariba lenga asisu British ki makhapona lakhi Manipur su British ki makhapona lakhi dubo India dagi Manipur nong mata oiragasu British dagi ningtamba hana phangki habisi India lenga na khangna salabadi Manipur si kaidonungda awaba taroi mito na landarakloi ngasi Manipur gi mathakta lan tariba kangbu uskanano mokhoi kadai dagi lai habisi loina khangnara pawani Hairiba mitop singasibu India na awanong puklamdamna makoi bukulai oin sisinari masina maram oiraga Myanmar da leiba sin Kuki singasina Manipur si makoi gi mapa mapuna thambiramba lam amagi mawong na Manipur gi history samdoktuna India gi constitutional rights sing phangnaba na role da Mizoram da lona sangduna Manipur gi mafam sinba thungna sangsingkhre Manipur da sangjafam lawduna British matamdagi leiraklaba Kuki amadi anawba sin Kuki singna India gi house number piraga voter sansile Aadhaar card pisile amadi schedule tribe ohenduna leiri loinana sangsilakliba Kuki singasina mahum pharaba matamda mitei gi mathakda lan tawraga Manipur thuwaina bohotnari haikena su paus na makhatari atopa paumana governor na Khutlai pikhalaknaba matam thaba hek loikibaga akanba operation sathabokre Irang manungda lakhiba madi lona yadaba mongda pairiba Khutlai sing pikhalaknaba governor Ajay Kumar Balana thakiba matam ngara nungthil pung maride hek loikraba matung security force na akanba mongda operation sathabokre singa masum tamgi mafam kya degi nongmai yawno Khutlai kya sonkat pangam khreari Manipur Police tagi phawba pawgi matung inhai state amadi central force ki apun matimna Imphal West Imphal East Susampur Kangpokpi Thaubal Kaksing Bishnupur Jariba mamadi Tamenglong district ki tuwan mapum singda operation sa thabada nongmai kunthra ga taruk yauna tuwan ma pokhai biaba masak matung kya recover to ngamkre loinana loni yadaba sisinaduna leramba bunker taragani thoi thuwai khreari Amaramna Manipur Police ki DGP oina thaupuriba Rajiv Singha na khuyek biduna thadurakpa sirolamagi matungina Imphal West District Police CDO ki officer in charge Inspector Gunachandra Sanamna oiragani Hani ki officer in charge oina thaupuramba Inspector Khundrakpam Pathau Maiteina Kaksing Police Station ki CR leiragani haina governor thokpa siroladuna su khangalakli Makasa tharak poina to papaw mana double engine lenga na irang loisin ba pamdi Congress AICC ki Manipur in charge Satagiri Sankar Ulaka Naikrim Manipur da thokli birang sa center lenga ki lusingli ba Prime Minister Narendra Modi amasum Union Home Minister Amit Shah na lusin ba pamdi Manipur miyam na khangdaba resourcing matna ba honaduna lairi Manipur Assembly de MLA yangkai ga manga lairaga Minister resign tawduna President rule thamjali lusing basing punsinduna lenga ama semdriba karigino haina phongdokre wafam singasi BT Rotal liba Congress pohona pangthokpa pawgi mifmada magna phongdokhibani magna makhata naikibada tha sigi tarada pangthokkodoriba Lok Sabha gi mifamda Manipur gi issue gi matangda puthoktuna khanana bataksilagani magna hai
National Highway Kohima-dagi Imphal faubagi lambi oiriba mawng asida center length ana karisu tawdana lari haiba wafam kaya phongdokhi. Paugi mifam amada CLP leader oibo bmadi MPCC gi president Kemega Chandra amasum atai lusung kyasu saruk yakhi. Paujal pausi ediki topa paumana mitai tangkhul naga haiba khaidra nungsi sanna hingminaba sanalaibuk Manipur henminasi Sonia Muiba. Mitai tangkhul naga haiba khaidna nungsi sanna hingminaba sanalaibuk Manipur henminasi aikoi nungsi sanna hingminasi soikibi yaurabasu ngakthok ngaksun tawminagadabani haina Somdal Baptized Fellowship Imphal Women Chairperson Sonia Muibana phongdokri. Wafam asingasi Somdal Baptized Fellowship Imphal Haudokiba Sahi Yankai Sukibagi Golden Jubilee 2025 Thoram Together We Can and We Will haiba thimda Khumalampaki opposite laiba Ferry Lena Pangtokiba Thoram the Sonia Muibana phongdokibani. Ngasi pangthokiba thoram adu Sonia Muibana hai Manipur ing tap tangdulaita na hingba lamdam amu henanaba puno honaminasi. Jesus Christ ki matung induna aikoina ishor bu ningjari masida aikoina soikiba lan ki pakaya dunga pisano. Lamdam asida lariba mitai tangkhul naga mitai pangal oirabasu hingminariba prokudima nungsi sanare hingminaba sanalaiba Manipur haibasu henanaba honaminasi. Somdal Baptized Fellowship ki ngasi Lisangsina pangthoktuna lakli maramdi Imphalda laidiba ahal laman singna church thambibaga loinana thabak kya pekhalamba adubo ningsingbuga loinana thauramasi pangthokpani. Golden Jubilee thauramasi da tuan mafamda mayum pankhraba ningol sing yauna ahal laman kyana saruk yareki. Thauramadu ex MLA Kasim Roibana Somdal Baptized Fellowship Imphal gi history amasu release tawkibaga loinana miyoi kyadasu ikaikamna potki. Amaramdana Government schools in the central schemes in Mapungpana Sanaribra Hani MPB Molly Sinclair. Isterasi government schools in the center education schemes in Karam implement a week, schemes in Adugi Matingna, Karamba Homo Porakrabagi have a Dukanaba, Subam Lekaidaliba, Anan Singa Higher Secondary Academy da, Lok Savagi MP Angomsa Bimol Aquism Lakmi Sinclair. School Adugi education atmosphere Ying Slabatunda Bimol Aquism na permission of Fundorapada. Manipurda Labour Government Schools in Gilariba Pibam Education Parliamentary Standing Committee gi Chairman da Pukatuna Kangalagani. Labour Amasakota Quari Sobu Taudang Loribi Education Sector Sida Angamatak to Honaduna Sakona Tabuk Pekalagani. Education Sector da Mangzul Taba Manipurama Oinava Equikundim Taudang Nominaship. Manipuri Education Namadi Health Sector Ningti Namatau to Hondrabadi Tambangam the Pibam the Lakan have a wapam Tablam Kiansu Paus the Makatana Palakli. Priyas Nit Biology Sangai Pro NTA Nit UG Biology Admission Hausari Class 10 Thakraba Mahiroi Singidamakta Thamarigi Foundation Course Amadi Class 12 Thakraba Mahiroi Singidamakta Lakliba NTA Nit UG 2026 ki Thanipan ki target course pizari Hairiba class nga simatik sani experience lairaba faculty singa takpigani Akoina pizariba khudong saba singa dudi clear basic concepts easy memory tricks regular test series PYQ analysis mock test na singmani loinana matik sani equip oiraba smart classroom facilities pizari March ki tang kun amadi April ki tang ahum digi class asi mathang sina haujaragani thuna lakpiduna mingsan biu akupa modor gi damak Priyas Nit Biology Sangai Pro FCI rota lakpiduna amadi aikoi gi contact number 7005534385 natraga 7005376151 na pau phobiro